ngasi numida wairam phongkiba tungan manipuri siphongsing amasum thokiba thawdo wathoksingdagi maruoibe I pausing khongasaraga manipur top channel gi maikeidigi myamda thamjage ahanbada rohit mihat thawbal kotna wayenba ngamdragadi CBI da sinau JC against the brutal killing of and rohit na thawbal kota thomjinduna rohit mihat ki case asida investigation team amadi thawbal court ki judge yauna court ki staff sina case asibu namsinduna thambagi mawong ama tawba case asigi investigation gi process laitaba mihat pada sijinaba khulai fagat pangamdaba mayam asi laina case asida CNA haba miyoi taruk fagalaga hauju phawa case asi kadai phawa satharabage haibadu khangandana tumina laichinbabu akan mamong yaningdaba phongdorakli nakala maromda haukiba February 18 da hairokdagi lakpa masing yamlaba nupisingna thawbal court ki get nam khaiduna court manungda pienbagi khulaw kya lauduna khongjang changsilingai serakta judicial custody da leiriba miyoi tarugodu video conferencing gi kuthangda hearing tawkhre amasum hearing reserve tawduna thamkhre election ga mari lainaba case oibana March 5 gi election matungda hearing right lauthoklagani haibadagi nupising adu athengbada court complex manungdagi thoknarakhibani haina supalakli atopa pawmana songtham bijoina Raghu mani gi mathakta lupa crore 10 gi defamation suit tawkhre oripo kendra BJP gi candidate oiriba case Raghu mani na miyoibigi kaikhumnabi ija sokpya ba wai fongdokpagi dama socio political commentator songtham bijoina maki mathakta lupa crore 10 gi defamation suit thakre haujuk manipur da sathariba election campaign gi procedure asi issue the base tawbagi muhutta amaga hunnaduna college board amagi thakta kum tharakle haina songtham bijoina phongdokre wafam asinga si maki lamphel da leibe yumna pangthokiba pawmi singa unabagi mifam da haikibani mauna pawmi singa makha taraduna hai ECI na free and fair election ama lehengani haidibasi khana sainabagi nakal khakta yengbagi mami sauna tai hauzik election gi maoina black money kya sejinaduna board khombigi amadi CLP bigi thabak mafam kyara paksana sathare BJP gi chief spokesperson oiramba CSB joina hana BJP da leiringai da haikibu wafam gi ona tainabada BJP bu maral siba wafam kya pawmi singa unabadu da phungdoki maana makha taraduna hai handak BJP party ki ticket pibida sel cam yamna pina khiyamadi launa khi haibisi senglabani BJP haudorakpadagi yaujarakpa party gi constitution amadi ideology bu thajaba kya party asibu thadoktuna sakhibani handak chemical asida miyamna misak yenglaga munna khanthraga vote pibiyu sel da matiknaraga vote pibigano kumja english singaniga taraga tereta BJP na miyamangda puthokhiba vision document adu miyamna kaungaram lagani khanbasini handak english singaniga kungani thogi mikal mamangna puthokhiba BJP gi manifesto asi kaithel nangnana ba puthoktaba yadabadagi puthokiba manifesto ni haina supankhi atopa pawmana puyagi lyrics sing asi gi mirulna kauthokpa sumloi RK Megan ireibak nungsijaba amu oina lahulupki lamda sei kya sangluraba matungda tungan mafam kya ra satlure adubu lamda masida ipa ipu singa iraga thambiramba puwari ki lyric oiriba puya khu mafam amata da thengnade aikhoi ipa ipu singi wakhalna si thak yamna wangi asiguma puya gi lyric singa si bunga sigi mirul sina kauthokuna satpa yaroi haina hana UNF ki chairman oiramba RK Megan phungdokre wapam asi waikhom amu sauna iba Pandup kauba saireng lyric phongbi thoram da chief guest oina saruk yaraduna RK Megan phungdokibani singjamai makha khongnang faidek pida leiba toyai sanglien da pangthokiba thoram da Megan makha tan hai Manipur gi culture amadi art sakhonaba honabada ayiba singna sawraba thodang lauduna rakli Manipur gi awang thaki mahiloisang oiriba university da leiriba oja sing amadi mahiroi amadi tungan ba lup singna tanglaba lan oiriba puya leirigasi pabiba amadi nainaba thoina udi tungi mirolna khanghaunaba nainaba summi sohaiki mana makha taraduna haujuk Manipur oirakliba democracy gi masat asi democracy gi asengba masat adu oidre haujuk oiriba democracy asidi angamba phoiduna sanabagi masat adu lakle asuma satharaglabadi aikhoigi mirol asi mutkiba yabagi phibamda leire hairaduna afaba matik chaba mute khanbagi paringda lakna bohonasi Manipur da leiriba regional party singasi regional party amagi oifam tokpa masat yaudabadagi tapna si tharakpani masi hingat hanaba ngamlabadi lamdam sigi sokhotpagi lambida mangjil thaba ngamgani sohaiki atopa pawmana
National Health Mission gi contractual staff listing aniga samaga humfugani thoi angak pamong the Health Department ta regular tahankhre Manipur da thokliba angak pa thawtok sing manung da handak pangthok kadriba taragani thoi suba Manipur Legislative Assembly election gi Code of Conduct satnagadaba nongmu watlingai the National Health Mission gi makhara tungan post sing da thabak tawba contractual staffs listing aniga samaga humfugani thoi Manipur lenga ki Health Department ki makhara regular tahankhre Presta phama pauda yamna angakpa thawong amada hathu manba mongda thokiba order adu sahidi yauraga tang yaudaba yauri aduga regular tahanbegi sahi tawriba officer adugi signatory da 06012022 haina iri hairiba tungan post gi regular tahangraba establishing ani ga samaga humfugani thoi adu lampel pat lebi health department da joining report pi basatpada Lauksin binaba official sing laitaba loinana joining tawba laklibi staff sing adu ningthina response tawbidre habi wathok amasu lairi loinana hauzik oiriba phiba masida National Health Mission gi contractual establishing ani ga samaga humfugani thoi adu health department lauksin gadra natragana lauksin loidra habigi samamnaba su thokle hari yamna ngakliba wapam amana English ani ga mangada matamdugi prime minister launch tawkiba National Rural Health Mission NRHM na nauna launch tawba Urban Health Mission NUHM ani gi mahuta National Health Mission haina lairakpadagi English singaniga taraga nipan gi March thada matam loibadagi English singaniga kun gi March phawb matam sangdokhraga COVID-19 laina laisat asi lakpadagi mafam maram khangdana laidiba center sponsor scheme asigi contractual establishing aniga samaga humfugani thoi election gi code of conduct laukthokadaba nomu watlingaida regular tare hena order thokdribasi yamna samnaba madi singnaningai oiba wathok amasu oirakle hari masida hangningliba wafamdi Central Sponsor Scheme amabu matawkramni state government ki department da on thokadoribano haibisini Center na sada maudra senthang pi tharaga state na sada taragi senpam putholaga hanagi contract lebi staff singe tolop pirambadu haujikti state government regularize tankhrabanina sada sam state na putholaga thagi tolop pigadoribani Lamdam asigi sel thungi asobo awab laidinge duga hanagi employees singi tolop amadi pension fawba pibida wana laidinge establishing ani ga samago humfugani thogi tolop na kadai digi sel na pigadoribano haiba wafam sulakli ngasi mak regular di takraba establishing ani ga samago humfugani thoi hauji joining report tawfam khangdabagi kangauna duna laidi hauji laidi National Health Mission gi staff singi phibam asidi mathang lakathuriba na wasakara man hekta kakthakkiba yaba mawongdani amasu makoina regular tanabani haiduna koisen duna khaikanakhiba asobo senpam madu mangjaba tabani National Health Mission gi tuan ba category taraga manga gi health department gi makhara regular tahankraba contractual establishing ani ga samu humfugani thugi posting adudi specialist ayus ahum medical officer allopathy Taragamari medical officer ayus samaga humfuga humdoi medical officer dental nipan GNM staff nurse sanigani fugani thoi ANM samriga humdraga mari asa facilitator samaga humfuga manga office assistant humfuga nipan different category staff sahumga kunga mapan different category staff samaga humfuga manga different category staff samaga humfuga mari different category staff samaga humfugu humdoi different category staff samaga taraga mari amasum different category staff marfuga tare different category staff kungomdoi puna staff listing ani ga samaga humfugani thoini haina su phungdorakli makasa tarakpoina to papam Russia gi asset khudimak freeze toksilagani Joe Biden America da leiriba Russia gi asset khudimak freeze toksilagani haina US President Joe Biden na lathokre White House ta Joe Biden na wangang laduna Russia na Ukraine da hauzik satharibalana si Russia gi President Vladimir Putin na haudokpani Russia gi thawong asigi mayok tuan ba khongthang kya paikhatuna Russia bu para tambigani haiki Joe Biden na lakhlagliba khongthang singi manungda America da Russia gi beng mari Russia gi kunungwariba Moscow gi anakpada leiba senja thumja tawduna sel pairaba billionaire singamadi makhogi mung manungda akanma miyeng sangsinba masum America da leiba Russia gi assessing su freeze toksinana bo wareb dawre US ki troops sina Ukraine gi hauzik leidi wirang sida khuthingjloi haina laukthokrabasu NATO gi nongpok thangba saruk ngak sienanabgidamak ground amadi air force sing thadoklagani haina US Joe Biden na laukthokre
यूरोप थदोरकदरीब US फोर्सिंग असी लांदा सरुक यानब नति नाटोगा चटमिनरिब लेबाकसिंग अमदि अवांग थंगबद लेरिब लेबाकसिंग ngak sinanabani hainasu maangna makha takhi makasa tharak poina ngasi state si goiriba COVID-19 update myamna thamjage ngasi goiriba positivity rate si 3.5% ne apun boina miyoi kuntra ga taruk nauna COVID-19 positive oiba thengnaraga miyoi ahumna COVID-19 positive oiba lekidre punna miyoi lising ama sumnagi nifuga mathoina nauna COVID test tawki ngasi COVID-19 positive oiba thengnarakraba miyoi kuntra ga taruk asi Bisnupur digi ama Sandel digi ama Imphal East dagi taret Imphal West dagi mapan Kaksing dagi mari Kangpokpi dagi ama None dagi ama Senapati dagi ani Tamenglong dagi ani Ukhul dagi nipan puna miyoi kuntra ga taruk COVID-19 positive oiba thengnaraga laikhidraba miyoi ahum asina Imphal East dagi miyoi ama masum Susampur dagi miyoi ama duga Thawal dagi miyoi ama puna miyoi ahum COVID-19 positive oiba laikhidra hainasu claim tawri makasa tharak poina to pa pawmana Kaksing police na ITBP gi jawan singda bom pokhai hanbada senaba pripak ki miyoi manga bom gi masaka kona na fakre haukiba February kunda wangu terad Indo Tibetan border police ITBP da personal singda bom pokhai handuna attack tawbada senaba miyoi manga Kaksing commando kambuna fakre pausna hairi bidinga seyu angan bapung ohumlum tabada wangu Nurathel area da ainia da bulhulup sing sathok sasin tawduna leire have pawma phangwadagi Kaksing gi additional SP ops Binoy Song Thamdi Kaksing Commando Unit ki OCM di Abbas Khan Kaksing gi ASP gi miyeng makhara thibu hom gi thabak satabada ITBP gi personnel sing da bom pokhayan bamadi tuan ba mafam sing da IED pokhayan bada sienaba pripak ki miyoy manga fagat pangam kibani fagalaba sing adudi okrap manitomba ilis ango mitei sei kun wangu mamang sabal Nurat lekai Sire Khangbam Arvind Singha sei kun ga taruk wangu mamang sabal Thongam Singajit mitei sei kun wangu awang sabal masum irengbam Git Chandra sei yangkai gumdai wangu awang sabal ne hari hairiba miyoi singasi mayum na thibu hum gi thabak sathabada detonator ahom remote control gi battery ahom su phangmangam ki makhoi buwang pang sathabada haukiba January kun ga tarukta Kaksing Khunau lamkhai uyok thong manakta IED pokhayan kiba wangu lamkhai area da IED pokhayan kiba duda sianai haina khangmangam le loina miyoi ni amade pripaki kadar ama oina IED langthok langsin tawbagi training loiraba miyoi ni haina supalakli makasa tarakpu oina to papamana Prime Minister Modi na Russia gi president na Khudakta lan lepna wa khankhre Prime Minister Narendra Modi na ngarang numidang Russia gi president Vladimir Putin da Khudakta lan lepna wa khan ki baga loina na Ukraine da laidiba Bharat masa singa so apana handana busu khankhre hari amarom da Bharat da laidiba Ukraine gi embassy na phongdo kibita Russia na sathariba military gi akhanaba operation da Micham samag yangkai hena Sire ki Amaromda United Nations gi Security Council amadi European Union amasum atai leba kayana su Khudakta la lepna ba khankhre America amadi European Union na amukta oikhidriba mong mamang kayadagi hena sawba sanction thamkhre United Nations na Khudakta la lepna ba khangan kibaga loina na thawong adu condemn tawkhre NATO na su oirekliba phiba masi khanari haikhre Amaromda Ukraine da laidiba Bharat masa sing evacuate tawna ba khanaba haure so hairi Amaromda Russia na Ukraine gi mafam kya hauzik su question duna thamlaga missile season aduna thugai bi ki thabak leptri hairi Ukraine gi president na phongdo ki vida laiba sina ninghan na balaitana thingnagani haikhre na su pausna su makhata na phongdorakli loishila poina to papaw mona thawal amadi Kaksing gi polling station sing tobacco free zone naktokre pangtokkodoriba general election asida thawal sum Kaksing gi polling station khudimakta tobacco free zone district ohenna ba election officer DCA Subhas Singha ngasi order amathokre DEO thawal go order sina haribadi surub amasum atai tobacco product prohibition of advertisement and regulation of trade and commerce production supply and distribution act 2003 gi makada no smoking oigani kanaguman egg asi gi mayukta thabak satharagadi ain gi matung ina penalty fangani hari amasum polling team sing na miyamna khangana ba poster khetkadabani ASP thawal Kaksing na su egg asi ningthina sat hanana ba honagadabani hairi hain su paus na phongdorakli adu hausi ko inadi miyam paus matang sa lusinjarage amasum bathok sagi bra soi ki plan ki biyaw su miyam na ngakfi gani matam gi ba maru ebe i paus sing su miyam da lepalaitana update pizarake na su channel sigi mekeri gi miyam na thamjari and thank you